Good morning, my dear student. Aigi ming Yumnam Dinesh. Anma magtada ay YouTube channel sida mayambu taram nokcheri. Aine su thajai madudi ay YouTube channel sina angang singda karigumba kharada warabasu kanaba pigani haiduna. Akoy hojik akoy Manipur khakta natana Prithvi pumbada pandemic COVID-19 sina tholiba waba mayam si loinaba khangnaraba ngaktani hariba tanja sida koina su khangi madudi satra sing asi tungi yumbirol ni aduna makoibu soiba yade haiduna oza singna kanagumba oza karana online classes to yawi adegi standard material na chingba kaya piduna nasi phawba tawduna lai aduga loina na study material su piri adubu aikoina online gi YouTube gi classes koigi virtual habidi video classes sing wiragadi angang singda amuka hena kanaba phangadra haiduna channel se hangjabani ngasi aina takchagadaba paradi Manipuri gi ahanba para lai karada latam hariga su yawbani aduda ahanba para mamingna chegi hariba para sida angang singgi wakalon angang singna nung tarakpa matamda mapungninga phawrakpa mayam adu aibana marik chumna sereng asida phongdoi hojik sereng sing maramda taminarsi. Thank you. Angang sa hojik noi lab sereng asi yengba matamda nasa-nasagi larigadu mangda phaktolaga thamlo maramdi mangda phaktolaga thamlagadi banana chingba amadi sereng sing adu mamut tana khangba ngamgadra haina khale ado sereng asi howdringagi mangwandana aina sereng asigi maramda samlappa nungi warul kharada ai thamge sereng asida aibana phongdokli madudi angang amana nong tarakpa matamda haibidi nong tarakpa haibisi angang singidamakti de duki matig yamna nungai mapungdingda wakal kya fawi matam sida makhogi mapungdingda fawi madudi matau karamna nong taba matam sida makoina chegi hina chingba saraga chegi hina khoigi nongi sina chenharakpa matamda tawhan madu asugi matik pukningda nungaiba madi harawba fawi maram asina sereng asida su angang asina nong tarakpa matamda mapukningda asugi matik harawba fawi loinana chegi hi tawhannaba magi mayamba ahal hadi chegi hi abisdi angang na saba ngamdabanina magi mayamba mathak thongbada chegi hi du sabinaba mana ningai tawri loinana magna mama du sumane ningai tawri nong tabadu nong chubadu yengsi haiduna aduna chegi hi na sagi khoigi chendhare bi chelduda hi ama tautuhan madu angangi wakhaldadi hi asengba hi amana isengda tautobungum makogi wakhalondadi adumak pui maram aduna mahanga hanna mayambungda hi taubi sanasi haiduna ningai taujari hi taubi sanase jri challenge hi taubi sanase jri challenge habidi isengda cheni hina chenba matamda lepa leitana jiri chendabadu angangi wakalonda mapungningda asuka matik amna nungai jabu phawje mataw nga swaida sereng si lore adu amuhana ai sereng si howbadagi na loiba phawba amuka na parake munnatase ima yengu ase nongna wawa churise dada yengu ase isingna kanna chelise ibani sanasi
ꯆꯦꯒꯤ ꯍꯤ ꯇꯥꯎꯍꯟꯁꯤ ꯗꯗꯥ ꯅꯪꯅ ꯁꯥꯕꯤꯌꯣ ꯑꯩꯅ ꯍꯥꯏꯕ ꯌꯥꯕꯤꯌꯣ ꯍꯤ ꯇꯥꯎꯕꯤ ꯁꯥꯟꯅꯁꯦ ꯖ꯭ꯔꯤ ꯖ꯭ꯔꯤ ꯆꯦꯜꯍꯟꯁꯦ ꯃꯇꯥꯎꯅ ꯁ꯭ꯋꯥꯏꯗ ꯁꯩꯔꯦꯡꯒꯤ ꯑꯁꯤ ꯂꯣꯏꯁꯤꯜꯂꯦ ꯑꯗꯨꯒ ꯃꯊꯪꯒꯤ ꯄꯦꯖꯇ ꯐꯥꯛꯇꯣꯛꯁꯤ ꯑꯗꯨ ꯌꯦꯡꯁꯤ ꯑꯗꯨꯗ ꯅꯩꯅꯕꯒꯤ ꯁꯔꯨꯛꯇꯣ ꯑꯃꯨꯛꯇꯪ ꯃꯨꯟꯅ ꯌꯦꯡꯉꯨ ꯑꯍꯥꯟꯕꯗ ꯆꯤꯟꯅ ꯈꯨꯝꯒꯗꯕ ꯂꯥꯏꯔꯤꯛꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯆꯤꯟꯅ ꯈꯨꯝꯒꯗꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯑꯣꯔꯦꯜꯂꯤ ꯍꯥꯏꯇꯥꯔꯦꯀꯣ ꯆꯤꯟꯅ ꯈꯨꯝꯒꯗꯕꯅꯤ ꯑꯍꯥꯟꯕ ꯋꯥꯍꯪ ꯀꯣꯛ ꯑꯉꯥꯡꯅ ꯃꯃꯥꯗ ꯀꯔꯤ ꯌꯦꯡꯉꯨ ꯍꯥꯏ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯍꯜꯂꯛꯀꯦ ꯀꯣꯏꯁꯟ ꯑꯁꯤ ꯑꯉꯥꯡꯅ ꯃꯃꯥꯗ ꯀꯔꯤ ꯌꯦꯡꯉꯨ ꯍꯥꯏ ꯁꯩꯔꯦꯡ ꯑꯁꯤ ꯄꯥꯔꯕ ꯃꯇꯨꯡꯗ ꯅꯈꯣꯏꯅꯁꯨ ꯍꯦꯟꯅ ꯈꯪꯂꯝꯂꯒꯅꯤ ꯃꯗꯨꯗꯤ ꯑꯉꯥꯡꯅ ꯃꯃꯥꯗ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤꯅꯣ ꯄꯥꯎꯈꯨꯝꯗ ꯀꯔꯤ ꯑꯣꯏꯒꯅꯤ ꯅꯣꯡꯅ ꯇꯥꯕ ꯑꯗꯨ ꯑꯉꯥꯡꯅ ꯃꯃꯥꯗ ꯌꯦꯡꯉꯨ ꯍꯥꯏꯔꯤ ꯁꯝ ꯑꯅꯤꯁꯨꯕ ꯋꯥꯍꯪ ꯁꯝꯗ ꯑꯉꯥꯡꯅ ꯃꯌꯥꯝꯕꯗ ꯀꯔꯤ ꯁꯥꯕꯤꯌꯨ ꯍꯥꯏ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯍꯜꯂꯛꯀꯦ ꯑꯉꯥꯡ ꯑꯗꯨꯅ ꯃꯌꯥꯝꯕꯗ ꯀꯔꯤ ꯁꯥꯕꯤꯌꯨ ꯍꯥꯏ ꯃꯁꯤꯒꯤ ꯋꯥꯍꯪꯁꯨ ꯅꯈꯣꯏ ꯈꯪꯂꯝꯂꯒꯅꯤ ꯑꯉꯥꯡꯅ ꯃꯌꯥꯝꯕꯗ ꯀꯔꯤ ꯁꯥꯕꯤꯌꯨ ꯍꯥꯏ ꯆꯦꯒꯤ ꯍꯤ ꯁꯥꯕꯤꯌꯨ ꯍꯥꯏ ꯑꯁꯨꯝꯅ ꯄꯔꯥ ꯑꯁꯤ ꯑꯍꯥꯟꯕꯒꯤ ꯄꯔꯥ ꯆꯦꯒꯤ ꯍꯤ ꯍꯥꯏꯕꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯖꯔꯦ ꯑꯗꯨꯅ ꯅꯈꯣꯏꯁꯨ ꯌꯨꯝꯗ ꯁꯩꯔꯦꯡ ꯑꯁꯤ ꯇꯥꯟꯊꯥ ꯅꯥꯏꯅ ꯌꯨꯝꯒꯤ ꯑꯍꯜꯁꯤꯡꯒꯤ ꯃꯇꯦꯡ ꯂꯧꯕꯁꯨ ꯌꯥꯏ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯅ ꯇꯥꯛꯈꯤꯕꯗꯨ ꯑꯃꯨꯛ ꯍꯟꯅ ꯄꯥꯔꯒ ꯅꯤꯡꯊꯤꯅ ꯆꯤꯟꯐꯥꯗ ꯐꯥꯕ ꯉꯝꯅꯕ ꯍꯣꯠꯅꯧ ꯑꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯊꯦꯡꯛ ꯌꯨ